ꯁꯣꯝꯗ ꯕꯤꯃꯣꯇꯤꯗꯨ ꯀꯣꯂꯦꯖꯇ ꯀ꯭ꯂꯥꯁ ꯀꯟꯅ ꯇꯥꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯐꯣꯟꯁꯨ ꯂꯦꯞꯄ ꯅꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯏ꯫ ꯕꯤꯃꯣꯇꯤ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯛꯊꯠꯂꯤ꯫ ꯀꯣꯜꯗꯨ ꯀꯛꯊꯠꯂꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯄꯗꯨꯗ ꯕꯤꯃꯣꯇꯤ ꯀꯔꯤ ꯑꯔꯨꯕ ꯑꯣꯏꯔꯖꯥꯠꯅꯣ ꯈꯟꯗꯨꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯕꯤꯃꯣꯇꯤ ꯍꯜꯂꯣ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗꯤ ꯐꯣꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯤ꯫ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯅꯥꯟꯊꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤ ꯀ꯭ꯂꯥꯁꯀꯤ ꯁ꯭ꯇꯦꯖꯇ ꯂꯦꯞꯂꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯤꯃꯣꯇꯤꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯥꯇ꯭ꯔ ꯑꯃꯅ ꯁ꯭ꯇꯥꯐꯀꯤ ꯑꯣꯖꯥꯁꯤꯡꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯌꯣꯝꯁꯤꯟꯗꯨꯅ ꯕꯤꯃꯣꯇꯤꯕꯨ ꯔꯨꯝ ꯑꯃꯗ ꯄꯨꯔꯛꯏ꯫ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅ ꯕꯤꯃꯣꯇꯤꯒꯤ ꯂꯋꯥꯏꯗ ꯂꯦꯞꯇꯨꯅ ꯏꯁꯤꯡ ꯊꯥꯔꯤ꯫ ꯈꯔ ꯑꯃꯅ ꯕꯤꯃꯣꯇꯤꯒꯤ ꯃꯈꯣꯡꯗꯨ ꯅꯣꯏꯔꯒ ꯁꯥꯍꯟꯅꯕ ꯂꯥꯛꯅꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯕꯤꯃꯣꯇꯤꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯛꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯤꯃꯣꯇꯤꯗꯨ ꯃꯁꯥ ꯂꯦꯡꯂꯛꯏ꯫ ꯕꯤꯃꯣꯇꯤꯅ ꯃꯁꯥ ꯂꯦꯡꯂꯛꯄꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯕꯤꯃꯣꯇꯤ ꯇꯞꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅ ꯕꯤꯃꯣꯇꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯦꯗꯥꯝ, ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯕꯣ?" ꯕꯤꯃꯣꯇꯤ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯣꯖꯥ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯈ꯭ꯔꯨꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯊꯤꯟꯕꯤꯌꯨꯕ." ꯑꯣꯖꯥ ꯅꯨꯄꯤꯗꯨ ꯏꯉꯛ-ꯉꯛꯅ ꯕꯤꯃꯣꯇꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯦꯗꯥꯝ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ?" ꯕꯤꯃꯣꯇꯤ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ ꯅꯨꯄꯤꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯁꯅꯥꯈ꯭ꯌꯥꯗꯣ ꯃꯥꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯣ ꯕꯣꯝ ꯄꯣꯈꯥꯏ ꯍꯥꯏ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯕꯤꯃꯣꯇꯤꯗꯨ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯂꯦ꯫ ꯑꯣꯖꯥ ꯃꯌꯥꯝꯗꯨ ꯏꯉꯛ-ꯉꯛꯅ ꯌꯦꯡꯅꯩ꯫ ꯀꯨꯏꯗꯦ ꯉꯥꯏꯍꯥꯛꯅꯤ ꯑꯣꯖꯥ ꯅꯨꯄꯥ ꯑꯃꯅ ꯐꯠ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯂꯥꯎ ꯍꯦꯛꯇ ꯆꯠꯂꯨꯁꯦ꯫ ꯑꯣꯖꯥ ꯈꯔꯒ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯆꯔꯒꯦ꯫ ꯊꯣꯛꯄꯤꯔꯛꯑꯣ ꯑꯣꯖꯥ꯫ ꯑꯣꯖꯥ ꯁꯤꯂꯥ, ꯑꯣꯖꯥꯁꯤꯕꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯖꯥ ꯅꯨꯄꯤ ꯑꯅꯤꯅ ꯕꯤꯃꯣꯇꯤꯕꯨ ꯁꯝꯕꯤꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯃꯍꯩ ꯕꯤꯃꯣꯇꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯣꯅꯤꯀꯥꯗꯨ ꯍꯤꯞꯂꯒ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯂꯩ꯫ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ISTVꯗꯒꯤ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯍꯥꯏꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛ ꯐꯪꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ: ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯊꯧꯄꯨꯗꯨꯅ ꯂꯥꯛꯂꯤꯕ DCP ꯃꯩꯔꯥꯕꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 3 ꯁꯪꯁꯠ ꯈꯨꯂꯦꯟꯗ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯝꯗꯧꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ SP ꯑꯣꯏꯅ ꯊꯧꯄꯨꯗꯨꯅ ꯂꯩꯔꯤꯕ SP ꯏꯕꯣꯝꯆꯥꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯈꯥꯗ ꯆꯦꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯒꯥꯔꯗ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯞꯂꯤ ꯍꯥꯏꯔꯛꯏ, "ꯀꯀꯥ, ꯀꯀꯥ." ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯇꯨ ꯃꯣꯅꯤꯀꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ-ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ꯫ ꯃꯣꯅꯤꯀꯥꯗꯨ ꯂꯦꯞꯂꯝꯕꯗꯒꯤ ꯐꯝꯊꯈ꯭ꯔꯦ꯫ ꯃꯈꯥꯗ ꯐꯝꯗꯨꯅ ꯍꯤꯛ ꯀꯞꯇꯨꯅ ꯂꯩ꯫ ꯃꯇꯧꯗꯨ ꯃꯣꯗꯨ ꯏꯉꯛ-ꯉꯛꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯀꯔꯤ ꯇꯧꯔꯦ? ꯏꯁꯥ ꯀꯔꯤ ꯇꯧꯔꯒꯦ?" ꯃꯣꯅꯤꯀꯥ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡꯗꯣ ꯀꯀꯥ, ꯑꯦꯛꯁꯤꯗꯦꯟ ꯇꯧꯏ ꯍꯥꯏ." ꯃꯣꯗꯨ ꯏꯉꯛ-ꯉꯛꯅ ꯌꯦꯡꯂꯒ ꯂꯩ꯫ ꯊꯥꯖꯗꯅ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ, ꯁꯔꯕꯣ?" ꯃꯣꯅꯤꯀꯥ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨ ꯅꯣꯝꯂꯛꯏ꯫ ꯃꯣꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ꯫ ꯌꯨꯝꯗꯨꯒꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯊꯟꯇ ꯊꯝꯂꯒ ꯍꯦꯛ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯥ ꯉꯥꯏꯍꯥꯛꯇꯨ ꯈꯪꯐꯝ ꯈꯪꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯒꯦꯠ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯃꯣꯗꯨ ꯄꯥꯈꯠꯅ ꯆꯠꯇꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯏ꯫ ꯃꯦꯅꯀꯥ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯂꯛꯏ꯫ ꯍꯦꯛ ꯆꯪꯂꯛꯄꯒ
ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯀꯞꯂꯤꯕ ꯃꯣꯅꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯞꯄꯗꯨ ꯊꯦꯝꯕꯤ꯫ ꯃꯦꯅꯀꯥꯅ ꯃꯣꯅꯤꯀꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯣꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯑꯗꯨꯒ ꯃꯦꯅꯀꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯂꯥꯛꯂꯕꯅꯤꯅ ꯑꯩ ꯏꯕꯨꯡꯉꯣꯗꯣ ꯁ꯭ꯀꯨꯜꯗꯒꯤ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯒꯦ꯫ ꯃꯦꯅꯀꯥ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯃꯣꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯇꯥꯗ, ꯂꯧꯕꯤꯔꯨꯔꯣ꯫ ꯄꯥꯎꯁꯤ ꯇꯥꯟꯅꯔꯕꯅꯤꯅ ꯂꯣꯏꯅ ꯂꯥꯛꯑꯅꯤ꯫ ꯏꯕꯨꯡꯉꯣꯗꯣ ꯌꯨꯝꯁꯤꯗ ꯂꯩꯕꯅ ꯐꯩ꯫ ꯃꯣꯗꯨ ꯒꯦꯔꯦꯖꯇ ꯆꯪꯂꯒ ꯒꯥꯔꯤ ꯊꯧꯗꯣꯔꯛꯇꯨꯅ ꯃꯦꯀꯤꯔꯥꯁꯀꯤ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯏ꯫ ꯁ꯭ꯀꯨꯜ ꯌꯧꯕꯒ ꯃꯣꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯍꯥꯏꯐꯦꯠ ꯁ꯭ꯀꯨꯜꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯤ꯫ ꯁ꯭ꯀꯨꯜꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯇꯨ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯂꯒ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯒꯥꯔꯗꯇꯨ ꯃꯅꯨꯡꯗꯒꯤ ꯄꯥꯎ ꯍꯪꯂꯛꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯒꯦꯠꯇꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯣꯗꯨ ꯒꯦꯠ ꯃꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ꯫ ꯒꯥꯔꯗꯇꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯂꯒ ꯃꯣꯗꯨꯕꯨ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯀꯧꯁꯤꯟꯗꯨꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯤ꯫ ꯃꯣꯗꯨ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯗꯨꯁꯨ ꯒ꯭ꯌꯥꯟ తాꯔꯗꯨꯅ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯃꯦꯀꯤꯔꯥꯁꯄꯨ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯀꯧꯊꯣꯔꯛꯇꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯀꯩꯗꯧꯔꯕꯅꯣ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯣꯗꯨ ꯃꯦꯀꯤꯔꯥꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯕꯨꯡꯉꯣ ꯆꯠꯁꯤ꯫ ꯃꯦꯀꯤꯔꯥꯁ ꯉꯛꯅ ꯃꯣꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯀꯀꯥ? ꯃꯣꯗꯨ ꯃꯦꯀꯤꯔꯥꯁꯀꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯟꯆꯠ ꯇꯧꯏ꯫ ꯃꯦꯀꯤꯔꯥꯁ ꯃꯁꯥꯗꯣ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯦ꯫ ꯃꯣꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅꯩ꯫ ꯃꯣꯗꯨ ꯃꯦꯀꯤꯔꯥꯁꯄꯨ ꯒꯥꯔꯤꯗ ꯀꯥꯈꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ꯫ ꯃꯦꯀꯤꯔꯥꯁ ꯃꯣꯗꯨꯒꯤ ꯃꯑꯣꯡꯗꯨ ꯏꯉꯛꯉꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤ ꯃꯥ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯏꯇꯞ ꯇꯞꯅ ꯑꯗꯨꯃꯛ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯣꯗꯨꯒꯤ ꯄꯥꯈꯠꯄ ꯉꯥꯏꯉꯝꯗꯕ ꯃꯑꯣꯡꯗꯨꯗ ꯃꯦꯀꯤꯔꯥꯁ ꯑꯗꯨꯃꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯪꯕꯁꯨ ꯂꯦꯞꯇꯦ ꯀꯔꯤ ꯇꯧꯔꯦ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯣꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯦꯀꯤꯔꯥꯁ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯈꯤꯇꯪꯁꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ꯫ ꯈꯨꯝꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯇꯜꯂꯗꯨꯅ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯒꯥꯔꯤꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯃꯦꯀꯤꯔꯥꯁꯇꯤ ꯁꯥꯎꯔꯒ ꯑꯣꯟꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯣꯗꯨꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯍꯦꯃꯟꯕꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯍꯧꯔꯦ꯫ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯂꯥꯏꯕꯛꯇ ꯆꯦꯟꯊꯔꯛꯂꯤꯕ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯤꯅꯠ 5ꯒꯤ ꯃꯇꯨꯡꯗ ꯃꯌꯨꯝ ꯌꯧꯔꯦ꯫ ꯒꯥꯔꯤꯗꯨ ꯒꯦꯔꯦꯖꯇ ꯐꯥꯎꯕ ꯊꯧꯖꯤꯟꯗ꯭ꯔꯦ, ꯁꯨꯃꯥꯡꯗ ꯑꯗꯨꯃꯛ ꯈꯥꯝꯃꯤ꯫ ꯃꯦꯀꯤꯔꯥꯁ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯏꯉꯛꯉꯛꯅ ꯁꯨꯃꯥꯡꯗꯨ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯁꯨꯃꯥꯡꯗꯨ ꯒꯥꯔꯤꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ꯫ ꯏꯃꯨꯡꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯏ꯫ ꯂꯤꯚꯤꯡ ꯔꯨꯝꯗ ꯃꯔꯤ ꯃꯇꯥ ꯃꯌꯥꯝ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯏ꯫ ꯃꯦꯀꯤꯔꯥꯁ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯎꯔꯦ ꯃꯆꯦꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯃꯦꯀꯤꯔꯥꯁ ꯃꯆꯦꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯆꯦꯝꯆꯦ, ꯇꯧꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯪꯅ ꯀꯞꯄꯤꯗꯨ ꯀꯩꯒꯤꯅꯣ? ꯃꯣꯅꯤꯀꯥ ꯃꯧꯄ꯭ꯋꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ꯫ ꯃꯆꯦꯕꯨ ꯏꯟꯊꯣꯛꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕ? ꯆꯦꯝꯆꯦ ꯀꯩꯗꯧꯔꯒꯦ? ꯃꯣꯅꯤꯀꯥ ꯃꯧꯄ꯭ꯋꯥꯗ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡꯗꯣ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯋꯦ ꯍꯥꯏꯌꯦ ꯏꯕꯨꯡꯉꯣ꯫ ꯃꯦꯀꯤꯔꯥꯁ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯦꯀꯤꯔꯥꯁ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤ ꯅꯠꯇ꯭ꯔꯣ? ꯆꯦꯝꯆꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯑꯩꯕꯨ꯫ ꯏꯕꯨꯡꯉꯣ, ꯀ꯭ꯂꯥꯁ ꯌꯥꯎꯖꯔꯒ ꯂꯩꯕ ꯑꯩꯕꯨ ꯅꯣꯏꯅ ꯄ꯭ꯔꯦꯡ ꯇꯧꯕꯩꯔ ꯀꯧꯔꯤꯁꯦ? ꯃꯣꯅꯤꯀꯥ ꯀꯞꯂꯒ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯍꯥ? ꯉꯥꯎꯔꯕꯣ? ꯇꯥꯟꯖꯥꯁꯤꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯛꯅꯗꯣꯔꯤꯒꯦ? ꯅꯥꯀꯟꯗꯒꯤ ꯃꯦꯅꯀꯥꯅ ꯃꯦꯀꯤꯔꯥꯁꯇ ꯄꯥꯎꯗꯨ ꯇꯝꯃꯤ꯫ ꯃꯦꯀꯤꯔꯥꯁ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯋꯥ ꯉꯥꯡꯗꯕꯤ ꯂꯩ꯫
ꯃꯦꯀꯤꯔꯥꯁ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯔꯨꯝꯗꯨꯗꯒꯤ ꯏꯄꯤꯡ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥ ꯄꯥꯈꯠꯅ ꯃꯧꯄ꯭ꯋꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯥꯏꯗꯅꯣ ꯏꯕꯨꯡꯉꯣ?" ꯃꯦꯀꯤꯔꯥꯁ ꯃꯆꯦꯅ ꯉꯥꯡꯂꯤꯕꯗꯨ ꯈꯨꯝꯗꯦ꯫ ꯃꯉꯣꯟꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅ ꯃꯦꯀꯤꯔꯥꯁꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯃꯣꯅꯤꯀꯥ ꯆꯦꯟꯁꯤꯟꯗꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯈꯥꯝꯃꯤ꯫ "ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪ?" "ꯆꯦꯝꯆꯦ, ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ, ꯑꯩꯕꯨ ꯈꯥꯝꯒꯅꯨꯕ." ꯃꯦꯅꯀꯥ ꯃꯦꯀꯤꯔꯥꯁꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯍꯩꯔꯥꯡꯂꯤꯉꯩꯗꯅꯦ ꯌꯨ ꯂꯥꯡꯂꯛꯀꯅꯨ ꯏꯕꯨꯡꯉꯣ, ꯂꯥꯎꯀꯣ, ꯊꯣꯛꯃꯣꯛ ꯇꯧꯔꯛꯀꯅꯨ, ꯏꯃꯨꯡꯗ ꯏꯔꯦꯟꯖꯅ ꯂꯩꯔꯨꯁꯤ." ꯃꯦꯀꯤꯔꯥꯁꯇꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯕꯤꯃꯣꯇꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥ ꯉꯥꯡꯗꯦ, ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩ, ꯀꯞꯄꯁꯨ ꯇꯧꯗꯦ꯫ ꯒꯥꯔꯤꯗꯨ ꯂꯦꯞꯇꯅ ꯊꯧꯔꯛꯄꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ꯫ ꯕꯤꯃꯣꯇꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯄꯥꯈꯠꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯄꯨꯂꯤꯁ ꯑꯃꯅ ꯕꯤꯃꯣꯇꯤ ꯂꯥꯛꯄ ꯎꯕꯗ ꯇꯞꯐꯤꯡ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯃꯦꯗꯥꯝ." ꯕꯤꯃꯣꯇꯤ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ, "ꯅꯈꯣꯏꯒꯤ ꯁꯥꯔꯗꯤ ꯀꯗꯣꯝꯗ ꯂꯩꯍꯧꯕ?" "ꯑꯁꯣꯝꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤꯁꯨ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯩ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯑꯅꯤꯗꯨꯅ ꯆꯠꯂꯤꯕꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯎꯔꯦ ꯕꯦꯠꯇ ꯗ꯭ꯔꯤꯞ ꯌꯥꯟꯗꯨꯅ ꯍꯤꯞꯂꯒ ꯂꯩꯔꯤꯕ ꯃꯩꯔꯥꯕꯗꯨ꯫ ꯕꯤꯃꯣꯇꯤ ꯇꯍꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯩꯔꯥꯕꯒꯤ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨ ꯕꯤꯃꯣꯇꯤ ꯂꯥꯛꯄ ꯎꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯁꯣꯝ." ꯕꯤꯃꯣꯇꯤ ꯇꯍꯥ, "ꯃꯥꯅꯤ, ꯑꯩ ꯃꯥꯒꯤ ꯂꯣꯏꯅꯕꯤ꯫ ꯁꯅꯥꯈ꯭ꯌꯥꯁꯦ ꯀꯔꯤ ꯑꯁꯣꯛꯄ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ?" ꯕꯤꯃꯣꯇꯤ ꯄꯥꯈꯠꯄꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ꯫ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨ ꯕꯤꯃꯣꯇꯤꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯤ꯫ "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯁꯥꯔꯁꯤ, ꯄꯥꯈꯠꯄꯤꯒꯅꯨ ꯃꯦꯗꯥꯝ, ꯀꯔꯤꯁꯨ ꯇꯧꯔꯣꯏ." ꯕꯤꯃꯣꯇꯤ ꯃꯩꯔꯥꯕꯒꯤ ꯃꯁꯥꯗ ꯑꯁꯣꯛꯄꯁꯤꯡꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯗꯣꯛꯇꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯗꯣꯛꯇꯔ, ꯃꯀꯣꯛꯀꯤꯁꯤꯅ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯄ, ꯈꯨꯠꯁꯤꯅ ꯀꯌꯥꯝ ꯁꯣꯛꯄ?" "ꯃꯀꯣꯛꯁꯤ ꯌꯩꯁꯤꯟꯕꯒꯤ ꯏ ꯈꯖꯤꯛ ꯊꯣꯛꯏ, ꯀꯩꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯣꯛꯄ ꯅꯠꯇꯦꯗ꯫ ꯂꯦꯞꯀꯤ ꯈꯨꯠ ꯕꯦꯟꯗꯦꯖ ꯌꯦꯠꯂꯤꯁꯤꯗꯤ ꯐ꯭ꯔꯦꯛꯆꯔ ꯇꯧꯔꯤ, ꯑꯗꯨ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯊꯥꯔꯒ ꯐꯅꯤ." ꯗꯣꯛꯇꯔ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯃꯣꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯔꯝꯗꯕꯗꯨꯗ ꯃꯁꯥꯗꯨ ꯈꯤꯇꯪ ꯅꯦꯇꯥꯏ꯫ ꯕꯤꯃꯣꯇꯤꯒ ꯗꯣꯛꯇꯔ ꯅꯨꯄꯤꯒꯗꯨ ꯀꯔꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯩ꯫ ꯗꯣꯛꯇꯔꯗꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯔꯨꯝꯗꯨꯗ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁꯇꯨꯒ ꯕꯤꯃꯣꯇꯤꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯈꯣꯏ ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯩꯔꯥꯕꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ꯫ ꯕꯤꯃꯣꯇꯤ ꯄꯨꯂꯤꯁ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯝꯗꯧꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛꯅꯣ?" "ꯃꯦꯗꯥꯝ, ꯊꯧꯗꯣꯛꯁꯦ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯁꯤꯟꯕ ꯃꯥꯜꯂꯤ꯫ ꯁꯥꯔ ꯄꯣꯁꯇꯤꯡꯁꯤꯗ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯅꯝꯕ ꯀꯌꯥ ꯈꯪꯅꯗ꯭ꯔꯤ꯫ ꯈꯪꯕ ꯃꯤꯅ ꯍꯥꯟꯅꯗꯒꯤ ꯁꯤꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯁꯥꯔꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝꯁꯦ ꯀꯥ ꯍꯦꯟꯅ ꯃꯅꯨꯡ ꯆꯪꯏ, ꯂꯝꯕꯤꯁꯤ ꯒꯥꯔꯤ ꯀꯌꯥ ꯆꯦꯟꯗꯦ, ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯪꯕꯒꯤ ꯍꯥꯟꯅꯗꯒꯤ ꯁꯤꯜꯂꯒ ꯊꯝꯂꯝꯕꯅꯤ꯫ ꯑꯇꯣꯞꯄꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯕ꯭ꯔꯥ? ꯁꯥꯔꯅ ꯇꯣꯡꯕ ꯒꯥꯔꯤ ꯃꯃꯥꯡꯗ ꯈꯨꯟꯁꯤꯒꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯤ ꯍꯥꯏ꯫ ꯃꯈꯣꯏꯅ ꯐꯤꯠ ꯇꯧꯗꯨꯅ ꯊꯅꯝꯕꯗꯨꯗ ꯅꯦꯠꯄꯗꯒꯤ ꯕ꯭ꯂꯥꯁ ꯇꯧꯔꯛꯄꯅꯤ꯫ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯅꯤꯅ ꯗ꯭ꯔꯥꯏꯚꯔꯁꯨ ꯊꯛꯀꯠꯄꯒꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯗꯨꯅ ꯂꯣꯛꯈꯥꯗ ꯑꯣꯟꯊꯕꯅꯤ ꯍꯥꯏ ꯃꯦꯗꯥꯝ." "ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯦ?" ꯄꯨꯂꯤꯁꯇꯨ ꯅꯨꯡꯉꯥꯏꯇꯅ, "ꯃꯦꯗꯥꯝ, ꯃꯁꯥꯗꯣ ꯃꯇꯠ ꯊꯠꯈ꯭ꯔꯦ, ꯊꯤꯕ ꯐꯪꯗ꯭ꯔꯦ." ꯕꯤꯃꯣꯇꯤ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯁꯝꯗꯨꯗ ꯗꯁꯥ ꯇꯥꯔꯕ ꯐꯠꯈꯤꯗ꯭ꯔꯦꯗ ꯃꯤꯑꯣꯏꯕꯁꯦ꯫ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯀꯔꯤꯒꯤꯗꯃꯛ ꯀꯅꯥꯅ ꯀꯅꯥꯕꯨ ꯌꯦꯛꯅꯗꯨꯅ ꯑꯁꯨꯛ ꯇꯝꯊꯤꯕ ꯐꯤꯔꯦꯞꯁꯤ ꯂꯧꯔꯤꯕ? ꯇꯥꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯗꯨ ꯃꯁꯥ ꯍꯥꯏꯐꯦꯠ ꯂꯦꯡꯂꯛꯏ꯫ ꯕꯤꯃꯣꯇꯤ ꯃꯄꯨꯔꯣꯏꯕꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯨꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯕꯤꯃꯣꯇꯤ ꯄꯥꯈꯠꯅ ꯄꯨꯂꯤꯁ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯗꯣꯛꯇꯔ ꯀꯧꯔꯨꯆꯣ, ꯒ꯭ꯌꯥꯟ ꯂꯥꯛꯏ ꯍꯥꯏꯔꯨꯆꯣ." ꯅꯨꯄꯥꯗꯨ ꯇꯞꯐꯤꯡ ꯗꯣꯛꯇꯔ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫
ꯕꯤꯃꯣꯇꯤ ꯃꯩꯔꯥꯕꯒꯤ ꯂꯥꯏꯕꯛꯇ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕꯗꯨ ꯇꯞꯅ ꯇꯞꯅ ꯇꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯃꯩꯔꯥꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯍꯦꯗꯨꯅ ꯂꯩ꯫ ꯁꯅꯥꯈ꯭ꯌꯥ, ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯕꯣ? ꯃꯤꯠꯇꯨ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯄꯤꯔꯛꯎꯕ꯫ ꯑꯩꯅ ꯀꯧꯔꯤꯁꯤꯕꯨ ꯇꯥꯕ꯭ꯔꯣ? ꯁꯅꯥꯈ꯭ꯌꯥ! ꯃꯩꯔꯥꯕ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯄꯥꯡꯊꯣꯔꯛꯏ, ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯤꯖꯥ꯫ ꯁꯅꯥꯈ꯭ꯌꯥ, ꯇꯥꯏ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯈꯨꯠꯁꯤ ꯌꯥꯝꯅ ꯆꯤꯛꯏꯅꯦ꯫ ꯈꯨꯠꯇꯨ ꯂꯦꯡꯕꯤꯒꯅꯨ, ꯗꯣꯛꯇꯔ ꯀꯧꯈ꯭ꯔꯦ, ꯂꯥꯛꯑꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯁꯤ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯗꯣꯛꯇꯔꯗꯨ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩ, ꯀꯔꯤ ꯀꯔꯤ ꯑꯅꯥꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯩꯔꯥꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯍꯪꯗꯣꯛꯏ꯫ ꯗꯣꯛꯇꯔꯁꯨ ꯕꯤꯃꯣꯇꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯦꯗꯥꯝ, ꯁꯨꯝꯗꯧꯁꯤ, ꯁꯔꯁꯤ ꯏꯝꯐꯥꯜꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯅꯕ ꯇꯧꯁꯤ꯫ ꯁꯤꯗꯗꯤ ꯐꯦꯁꯤꯂꯤꯇꯤꯁ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯅ ꯐ꯭ꯔꯦꯛꯆꯔ ꯇꯧꯔꯤꯕ ꯈꯨꯠꯁꯦ ꯄ꯭ꯂꯥꯁꯇꯔ ꯇꯧꯕꯁꯦ ꯃꯐꯝꯁꯤꯗ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯏꯝꯐꯥꯜꯒꯤꯗ ꯑꯩ ꯔꯤꯐꯔ ꯇꯧꯖꯒꯦ꯫ ꯆꯠꯄꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯗ ꯆꯠꯄ ꯌꯥꯅꯤ, ꯑꯩ ꯁꯤꯟꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯔꯗ ꯕꯣꯏ 2 ꯂꯥꯛꯇꯨꯅ ꯃꯩꯔꯥꯕꯕꯨ ꯕꯦꯗꯇꯒꯤ ꯁ꯭ꯇ꯭ꯔꯦꯆꯔꯗ ꯍꯥꯞꯇꯨꯅ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯨꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯀꯝꯗꯧꯅꯤ? ꯁꯤꯂꯥꯅ, ꯑꯣꯖꯥ, ꯑꯩꯈꯣꯏꯗꯤ ꯁꯔ ꯕ꯭ꯔꯖꯀꯦꯁ꯭ꯋꯔꯒ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ꯫ ꯑꯣꯖꯥꯗꯤ ꯑꯗꯨꯝ ꯆꯠꯄꯤꯈ꯭ꯔꯣ ꯑꯦꯝꯕꯨꯂꯦꯟꯁꯇ, ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯅ ꯃꯌꯥꯝꯁꯦ ꯃꯊꯥ ꯍꯦꯛ ꯁꯥꯜꯂꯦ ꯇꯧꯔꯤꯁꯦ, ꯋꯥꯔꯧꯒꯅꯨꯀꯣ꯫ ꯕ꯭ꯔꯖꯀꯦꯁ꯭ꯋꯔꯅ, ꯃꯦꯗꯥꯝ, ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ, ꯃꯤꯑꯣꯏꯕ ꯑꯣꯏꯔꯗꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯅꯕꯁꯦ ꯃꯍꯧꯁꯥꯅꯤ, ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯀꯥ ꯍꯦꯟꯅ ꯑꯁꯣꯛꯄ ꯌꯥꯎꯔꯝꯗꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯃꯦꯗꯥꯝ ꯆꯠꯄꯤꯔꯣ, ꯑꯩꯈꯣꯏꯁꯨ ꯂꯥꯛꯆꯔꯒꯦ꯫ ꯕꯤꯃꯣꯇꯤꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯟꯗ ꯈꯥꯝꯂꯤꯕ ꯑꯦꯝꯕꯨꯂꯦꯟꯁꯇꯨ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯒꯥꯔꯤ 2ꯅ ꯑꯦꯝꯕꯨꯂꯦꯟꯁꯄꯨ ꯒꯥꯔꯗ ꯇꯧꯗꯨꯅ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤ ꯕꯦꯒꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯏꯃꯨꯡꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯄꯥꯈꯠꯄꯗꯨ ꯈꯤꯇꯪꯗꯤ ꯐꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯡ 2ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯔꯤꯝꯁꯇ ꯌꯧꯔꯦ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯝꯕꯨꯂꯦꯟꯁꯇꯒꯤ ꯃꯩꯔꯥꯕꯕꯨ ꯄꯨꯊꯔꯛꯇꯨꯅ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯨꯗꯛꯇ ꯈꯨꯠꯇꯨ ꯄ꯭ꯂꯥꯁꯇꯔ ꯇꯧꯅꯕ ꯇꯧꯔꯤ꯫ ꯃꯣꯅꯤꯀꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯕꯤꯃꯣꯇꯤ ꯃꯆꯥꯅꯨꯄꯤꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣꯗꯤ? ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯉꯁꯥꯏꯗꯤ ꯆꯠꯀꯦꯅ ꯌꯥꯝ ꯇꯧꯏ, ꯑꯗꯣ ꯃꯥꯃꯣ ꯍꯣꯏ ꯃꯌꯥꯝꯅ ꯐꯥꯕꯗꯒꯤ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯂꯥꯛꯇꯕ꯭ꯔꯣ? ꯂꯥꯛꯑꯦ, ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧꯏ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯗꯣ ꯏꯃꯥ, ꯀꯝꯗꯧꯅ ꯇꯧꯔꯤꯅꯣ? ꯕꯤꯃꯣꯇꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯆꯥꯅꯨꯄꯤꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯣꯅꯤꯀꯥ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯁꯥꯗꯨ ꯀꯤꯕ ꯄꯥꯈꯠꯄ ꯍꯦꯜꯂꯛꯏ, ꯀꯔꯤꯒꯨꯝꯕ ꯃꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯨ ꯃꯐꯥꯡ ꯃꯐꯥꯡ ꯈꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝ, ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯄꯥꯈꯠꯄꯤꯒꯅꯨ꯫ ꯍꯤꯗꯥꯛ ꯆꯥꯔꯒ ꯇꯞꯅ ꯇꯞꯅ ꯐꯔꯅꯤ꯫ ꯄ꯭ꯂꯥꯁꯇꯔ ꯇꯧꯔꯤꯁꯤꯗꯤ ꯊꯥ 1.5 ꯊꯝꯗꯕ ꯌꯥꯔꯣꯏ, ꯑꯗꯨ ꯂꯧꯊꯣꯛꯇꯣꯏꯅꯤ꯫ ꯕꯤꯃꯣꯇꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯊꯦꯡꯛꯌꯨ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔ ꯍꯣꯏꯅ ꯍꯣꯠꯅꯕꯤꯕꯁꯦ ꯃꯁꯤ ꯎꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯏ꯫ ꯗꯣꯛꯇꯔꯗ ꯅꯣꯛꯐꯦꯠ ꯇꯧꯅ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯅꯤ, ꯃꯤ ꯀꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯕꯅꯤ꯫ ꯑꯗꯣ ꯗꯣꯛꯇꯔ, ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯌꯥꯒꯗꯣꯏꯔꯣ? ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯁꯤ, ꯀꯔꯤ ꯀꯔꯤ ꯑꯅꯥꯕ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯊꯣꯛꯈꯤꯁꯤ꯫ ꯍꯣꯏ ꯍꯣꯏ ꯗꯣꯛꯇꯔ, ꯊꯦꯡꯛꯌꯨ꯫ ꯗꯣꯛꯇꯔꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯕꯨ ꯏꯁꯄꯤꯁꯦꯜ ꯋꯥꯔꯗꯇ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯍꯟꯅꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥꯒ ꯃꯤꯀꯦꯔꯥꯁꯀꯁꯨ ꯊꯦꯡꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯈ꯭ꯌꯥ, ꯃꯩꯔꯥꯕ
ꯇꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨ ꯅꯣꯝꯂꯛꯏ꯫ ꯕꯤꯃꯣꯗꯤ ꯇꯞꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯕꯛꯁꯤ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯂꯁꯤ꯫ ꯃꯩꯔꯥꯕ ꯉꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯏ꯫ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯩꯔꯥꯕ ꯉꯛꯄ ꯐꯥꯎꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ, ꯄꯥꯎꯈꯨꯝꯗꯤ ꯈꯨꯝꯗꯦ꯫ ꯕꯤꯃꯣꯗꯤ ꯋꯥꯗꯨ ꯃꯈꯥꯗꯨꯃꯛ ꯇꯥꯔꯛꯏ꯫ ꯕꯤꯃꯣꯗꯤ ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯅꯥꯈ꯭ꯌꯥ, ꯑꯆꯨꯝꯕ ꯆꯠꯄ ꯌꯥꯗ꯭ꯔꯕ ꯂꯩꯕꯥꯛꯁꯤꯗ ꯑꯆꯨꯝꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥꯈ꯭ꯌꯥ ꯈꯛꯇꯅ ꯑꯆꯨꯝꯕ ꯃꯥꯏꯀꯩ ꯄꯨꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯁꯅꯥꯈ꯭ꯌꯥ, ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯀꯌꯥꯔꯛ ꯊꯣꯛꯈꯤꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯂꯕꯗꯤ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤ꯫ ꯏꯆꯥ ꯑꯅꯤꯁꯤꯒ ꯏꯇꯣꯝꯇ ꯀꯝꯗꯧꯅ ꯂꯩꯍꯧꯒꯅꯤ? ꯁꯤꯖꯥ, ꯀꯔꯤ ꯇꯧꯕꯒꯤ ꯇꯣꯛꯀꯗꯧꯔꯤꯕ? ꯇꯣꯛꯑꯣꯏ꯫ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯅ ꯀꯤꯗꯨꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯕꯨ ꯀꯤꯗꯨꯅ ꯁꯨꯝ ꯆꯦꯜꯂꯕꯗꯤ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯀꯝꯗꯧꯅ ꯎꯠꯂꯛꯀꯅꯤ? ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ꯫ ꯏꯆꯦ, ꯑꯩꯕꯨ ꯈꯟꯗꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯤꯖꯥ꯫ ꯅꯪꯅ ꯔꯤꯖꯥꯏꯟ ꯇꯧ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯒꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯌꯥꯔꯦ ꯄꯣꯊꯥꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯇꯨꯅ ꯌꯨꯝꯗ ꯂꯩꯔꯦ꯫ ꯃꯦꯀꯤꯔꯥꯖ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯇꯦ, ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩ꯫ ꯕꯤꯃꯣꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯦꯀꯤꯔꯥꯖ ꯇꯦꯕꯜꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯃꯣꯗꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯊꯩ, ꯑꯗꯨꯒ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯨꯡꯉꯣ, ꯁ꯭ꯀꯨꯜꯁꯤꯅ ꯀꯔꯝ ꯀꯥꯟꯗꯒꯤ ꯆꯠꯀꯦ ꯍꯥꯏꯕ? ꯍꯌꯦꯡꯗꯒꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯀꯔꯤ ꯀꯔꯤ ꯂꯩ? ꯋꯥꯠꯇ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯋꯥꯠꯂꯒꯁꯨ ꯏꯃꯥꯗ ꯍꯥꯏꯔꯛꯎꯀꯣ, ꯄꯥꯔꯣ ꯄꯥꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯃꯣꯗꯤꯁꯨ ꯔꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁ꯭ꯀꯨꯜꯗꯅꯤ ꯆꯤꯡꯂꯥꯏ ꯑꯣꯁꯤꯟꯗ ꯅꯨꯡꯇꯤꯒꯤ ꯇꯛꯄ ꯂꯦꯞꯇꯦ, ꯑꯗꯨꯃꯛ ꯇꯛꯇꯨꯅ ꯂꯩ꯫ ꯁ꯭ꯀꯨꯜꯒꯤ ꯕ꯭ꯔꯦꯛ ꯃꯇꯝꯅꯤ꯫ ꯃꯅꯤꯇꯣꯝꯕꯒ ꯆꯤꯡꯂꯥꯏꯒꯗꯨ ꯁ꯭ꯀꯨꯜꯒꯤ ꯕꯦꯔꯟꯗꯥꯒꯤ ꯄꯤꯂꯔꯗꯨꯗ ꯉꯥꯊꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯅꯤꯇꯣꯝꯕꯅ, ꯏꯕꯣ, ꯅꯪ ꯏꯀꯥꯏꯕꯗꯤ ꯐꯖꯅ ꯈꯪꯗ꯭ꯔꯦꯅꯦꯀꯣ꯫ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕ ꯇꯨꯝ ꯏꯀꯥꯏ ꯈꯪꯗꯦꯗꯨꯅꯤ꯫ ꯕꯥ, ꯐꯔꯦ ꯐꯔꯦ꯫ ꯐꯥꯒꯤ ꯅꯠꯇꯦ, ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯌꯥꯅꯤꯡ ꯌꯥꯅꯤꯡ ꯃꯥꯟꯗ꯭ꯔꯣ? ꯁꯤꯌꯥ, ꯚꯥꯞꯅ ꯗꯣꯂꯥꯟ ꯁꯥꯕꯤꯔꯦ꯫ ꯐꯥꯒꯤ ꯅꯠꯇꯦꯃꯤ꯫ ꯍꯣꯏ ꯍꯣꯏ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝꯅ ꯍꯦꯛ ꯈꯟꯗꯣꯛꯑꯣ ꯚꯥꯏ꯫ ꯁꯛꯁꯤꯗꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯣꯁꯤꯟ ꯍꯣꯏ ꯃꯈꯣꯏꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯆꯤꯡꯂꯥꯏ ꯑꯣꯁꯤꯟ ꯊꯣꯛꯂꯛꯄ ꯎꯕꯗꯨꯗ ꯃꯅꯥꯛꯇ ꯆꯦꯟꯆꯠ ꯇꯧꯏ꯫ ꯆꯤꯡꯂꯥꯏ ꯑꯣꯁꯤꯟꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞ ꯇꯧꯅ ꯂꯦꯞꯂꯒ ꯇꯞꯅ ꯀꯧꯔꯛꯏ, ꯑꯣꯁꯤꯟ꯫ ꯑꯣꯁꯤꯟ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯆꯤꯡꯂꯥꯏ ꯃꯈꯨꯠꯅ ꯂꯨꯈꯨꯝꯗ ꯍꯥꯏꯐꯦꯠ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯝꯇ ꯁꯨꯝ ꯍꯥꯏꯒꯦꯅ ꯇꯧꯕ꯫ ꯀꯩ ꯋꯥꯅꯣ ꯆꯤꯡꯂꯥꯏ? ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ? ꯑꯣꯁꯤꯟ ꯅꯥꯛ ꯑꯣꯏ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯆꯤꯡꯂꯥꯏꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯁꯤꯟꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯆꯠ ꯇꯧꯈ꯭ꯔꯦ꯫ ꯆꯤꯡꯂꯥꯏ ꯑꯣꯁꯤꯟꯅ ꯆꯠꯈ꯭ꯔꯤꯕꯗꯣꯝꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯅꯤꯡꯗꯒꯤ ꯃꯅꯤꯇꯣꯝꯕꯅ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯦ ꯈꯟꯗꯣꯛꯑꯣ ꯏꯇꯥꯎ꯫ ꯆꯤꯡꯂꯥꯏ ꯃꯅꯤꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯤꯡꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯅꯪ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯗꯣ ꯇꯥꯍꯧꯕ꯭ꯔꯥ ꯚꯥꯏ? ꯇꯥꯍꯧꯕ꯭ꯔꯣ? ꯃꯅꯤꯇꯣꯝꯕ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯤꯡꯂꯥꯏ ꯃꯅꯤꯇꯣꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯅꯣꯝꯂꯒ ꯍꯥꯏꯔꯛꯏ, ꯃꯥꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕ ꯏꯇꯥꯎ, ꯌꯥꯔꯦ꯫ ꯏꯕꯥꯅꯤ ꯉꯁꯤꯗꯒꯤ ꯀꯣꯏꯅꯔꯦ ꯍꯥꯏꯕ꯫ ꯑꯁ, ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ꯫ ꯅꯃꯥꯏꯃꯠ꯫ ꯑꯁ, ꯂꯥꯛꯑꯣ, ꯑꯆꯥꯄꯣꯠ ꯂꯩꯒꯦ ꯂꯥꯛꯑꯣ꯫ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦꯕ꯫ ꯃꯦꯀꯤꯔꯥꯖ ꯂꯝꯁꯥꯗꯣ ꯂꯥꯛꯇꯦꯅꯦ꯫ ꯑꯁ꯫
ꯍꯁꯤ ꯍꯥꯏꯔꯒ ꯃꯅꯤꯇꯣꯝꯕꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤꯇꯣꯝꯕ ꯆꯤꯡꯂꯥꯏꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁ꯭ꯀꯨꯜꯒꯤ ꯇꯣꯞ ꯐ꯭ꯂꯣꯔꯗꯅꯤ꯫ ꯊꯣꯏꯁꯅꯥꯒ ꯄꯥꯏꯈꯣꯝꯕꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯄꯥꯏꯈꯣꯝꯕꯅ, "ꯃꯦꯝ, ꯅꯪꯕꯨ ꯅꯌꯥꯡ ꯌꯥꯝ ꯀꯪꯁꯤꯜꯂꯤ, ꯀꯩꯝ ꯆꯥꯗ꯭ꯔꯕꯣ?" ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯍꯟꯗꯛꯇꯣ ꯑꯩ ꯈꯔ ꯋꯥꯕ, ꯑꯗꯨꯒꯤꯅꯤ꯫ ꯅꯁꯥ ꯁꯣꯛꯍꯟꯒꯅꯨꯀꯣ, ꯂꯥꯏꯔꯤꯛꯇꯣ ꯌꯥꯝ ꯄꯥꯅꯣ꯫ ꯑꯗꯣ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ, ꯅꯣꯏꯗꯤ ꯀꯌꯥꯝ ꯄꯥꯔꯒꯦ?" "ꯑꯗꯨꯝ ꯈꯔ ꯌꯦꯡꯁꯤꯜꯂꯤ꯫ ꯀꯟꯅ ꯄꯥꯎꯀꯣ ꯗꯥ ꯄꯥꯏꯈꯣꯝꯕ, ꯔꯦꯡꯛ ꯆꯟꯅꯕ ꯇꯧꯁꯤꯀꯣ." ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, "ꯍꯣꯏꯕ ꯆꯟꯗꯣꯏꯅꯤ꯫ ꯑꯩꯒꯤ ꯃꯦꯝꯅ ꯍꯥꯏꯔꯕꯨ ꯀꯩꯗꯧꯕꯒꯤ ꯆꯜꯂꯣꯏꯗꯣꯏꯅꯣ?" ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯄꯥꯏꯈꯣꯝꯕꯅ, "ꯅꯣꯏ ꯀ꯭ꯂꯥꯁꯀꯤ ꯅꯪꯉꯣꯟꯗ ꯈꯔ ꯈꯠꯅꯕ ꯍꯧꯕ ꯅꯨꯄꯥꯗꯣ, ꯃꯦꯀꯤꯔꯥꯁ ꯍꯥꯏꯕ꯭ꯔꯥ, ꯑꯗꯨꯏ ꯑꯉꯥꯡꯗꯨ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯔꯤꯕꯣ?" ꯊꯣꯏꯁꯅꯥ ꯅꯣꯛꯂꯝꯕ ꯁꯛꯐꯝꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯁ꯭ꯀꯨꯜꯒ ꯂꯥꯛꯇꯕ ꯀꯨꯏꯔꯦꯗ, ꯎꯗꯦ ꯑꯩ ꯃꯥ꯫ ꯃꯇꯨꯡꯗ ꯈꯠꯅꯕ ꯍꯧꯔꯗꯤ ꯍꯥꯏꯔꯛꯎꯀꯣ, ꯐꯨꯗꯣꯏꯅꯤ." "ꯑꯁ, ꯃꯥꯟꯅꯅꯨꯕ, ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯉꯥꯎꯕꯗꯨꯒ ꯃꯥꯟꯅꯔꯒ?" ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯒꯥꯔꯗ ꯇꯥꯗꯨꯅ ꯂꯩꯕ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯍꯥꯏꯔꯛꯏ, "ꯂꯣꯏꯗ꯭ꯔꯤꯕꯣꯅꯦ? ꯑꯣꯖꯥ ꯂꯥꯛꯑꯅꯤꯅꯦ." ꯔꯣꯕꯔꯠꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯣꯏꯁꯅꯥꯅ, "ꯑꯗꯣ ꯑꯩ ꯆꯠꯂꯒꯦꯀꯣ, ꯏꯃꯥꯟꯅꯕꯤꯈꯩꯅ ꯆꯤꯡꯅꯈ꯭ꯔꯅꯤꯕ." ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨ ꯅꯣꯝꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯆꯠꯈ꯭ꯔꯤꯕ ꯊꯣꯏꯁꯅꯥꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫